Loktakta Lake City Sabayauna State Asida Togadaba Machang Oiba Tabak Manga Inner Manipur Lok Sabha Seat Kidamak Mai Paklaba Dr. R.K. Ranjan Singna Impact News to Fongdorakre. Outer Manipur Parliamentary Constituency gi Mikhalda Mai Pakraba NPF ki Mireb Dr. Lorho Foze Nalamdam Asigi Miyamna Pamliba Asikarino Khangna Tabak Togani Haina Fongdokre. Mikhalda Mai Pakhaudaba Tarabsu vote masing lising marfugi mathakta phangbangam kiba haibasi achoba Mai Pakpa amani haina R.K. Somrendro Elias Kaikuna Miyambu Thagat Fongdorakli. Taratret Suba Lok Sabha Mikhalda Mai Pakla Kraba State Asigi MP Anibu MPCC gi President Gai Khangam amasung party asigi Mireb Oikiba O Nabukishorna Thagat Fongdorakli. Amasung Bosem Amadi Kosem gi examination singi question setter, question modulator, Amasung head of examiner Oiriba Oza Singna Lanai coaching center linkatpa Amadi center Singda Ladik Takbata Atingba Thambina Badesam Amadi Ems na Lenga Kipungin Chiselakli. Ma'am Kurumzari. Adam Yang Bidibus Impact News ni Ai Kangan Thoinhenbi, Hosipungja Sipabugi Maruba Pausing, Yam the Pizari. Inner Manipur Parliamentary Constituency gi Mikhalda Punna voter masing lak ani Lising Ompumathoiga Chanipan Subna Ani Pangduna Mai Paklaba BJP ki Mireb Dr. R.K. Ranjan Singh Namikhal Mai Pakpagi Pau Hek Tabaga Manipur gi Taugadaba Machang Oiba Thabak Manga Adu Karino Haiba Impact News ta Fongdorakre. Thabak Singh Adugi Manungda Kanglagi Nongpok Thong Hangba Levy Tower Saba Loktakta Lake City Saba Barak Waterways River Linking Amadi Home Street Land Policy na Chingba Yauri. Hiramasigi matang the Impact News ki reporter Ketrimayum Premchand dege akhanaba reporter ma. R.K. Ranjan na vote. BJP na vote. BJP na vote. Taragatare Suba Lok Sabha Mikhalgi Inner Manipur Parliamentary Constituency gi BJP gi Mireb Oikiba Dr. R.K. Ranjan na Mai Pakiba Mikup Aduda ahan bu oine tawgodoba machang oiba thabak manga sing adu kari kari nuhaina mahang pakatpa pamba thabak sing phongdoraki. R.K. Ranjan ne hojik miyam uriba se Mai Pakle habagi pau tarar matungda DC complex ta mahaki workers sing adi mahaki loina bigloina lagle tamos moina Mai Pakpek pase ahan boina kai I really thanks to all the people of Manipur who bless me. ahan boina tawningiba koi thabak manga khatang hetare masang moiba kari kari tem First Kanglagi keno se Nongpok Thong se thananaba is Manipur Sarkar amasung Mar Sarkar da haini aduga masikari gino hargade koina thaina koigi pai pusingna toramba Kanglagi Thong si thong ama sarga Nongpok Thong si hangakanda nunggi obo hantuk to mapung phagani aduga loina nai koigi samaj ki leiriba tangdu laita daba khudingwak se adugu bama tawraga koi shanti oigaden khali Mana Mahatana, Adungai Manipura, Chahitret, Kuntakiba Matamda, Gambir Singamadina Singna, British ka, Tanaduna, Manipur Lebi, Semduna, Makoi Mui Chamangana, Tonafana, Lantangaduna, Manipurbu, Burmisingi Kutagi, Kan Kibadugimak, Makoi Mui Chamangagi, Maming Hakpa, Lebi Tawarama, Saning Mugia Pamba, Pondoki. Supreme Sacrifice Torga, Laibaki to the Manipur, no Manipurama, Semno, Honakipa Moi Sanga, Dugi Maming Hakpa, Karihani, Levi Tawarama, Manipurgi Lahau the Tamningi. Manipur pu malam mesak tak liba Loktak Pat ke sarukta Lake City sana bagi wafamsu Dr. R.K. Ranjan na thamki. Lake City haidana thanga karang dama dumang falsai dama ani se new concept ai develop tawningi waterway se barak tu renda tohningi masina Mizoram the locally ba Kaladan project sigi lakadur port sigi hinterland ki infrastructure lakadur se masi ekhoi Manipur da extend tawna ba duga Guite road aduga Bhiang lairiba lam singsigi communication si phana bai phana jalingi lamlong to Lilong sigi turen anigi torban se light vehicles aduga medium vehicles se sida chalanba ani congestion si kitang east over small canoes natraga motor boats si laga Imphal da ecotourism da su based over aduga makli waterways develop tawni Southeast Asia ne aduga South Asia gi laiba SAARC country economic belt siga Asian gi economic belt adisi marta khoi Northeast India si laibani na akhoi gi all kind of resource masida based torga akhoi gi economic generation torga khoi economic empowerment am larga khoi better standard of living
ꯑꯗꯨꯒ ꯃꯦꯛ ꯏꯟ ꯃꯅꯤꯄꯨꯔꯒꯤ ꯊꯤꯝꯗ ꯑꯩꯈꯣꯏ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯅꯤꯡꯉꯤ Citizenship Amendment Bill gi matangda Impact News na hangma wahangi paukhumda mahakna hai handaki anauba lakadoriba Citizenship Amendment Bill masida Manipur da sokadaba wafam yaude haike ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯅ ꯃꯤ ꯄꯥꯏꯔꯝꯕ ꯑꯗꯨꯒꯨꯝꯕ ꯀꯦꯞ ꯑꯗꯨꯗꯤ ꯑꯣꯜꯔꯦꯗꯤ ꯗꯤꯁꯀꯥꯔꯗ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯑꯅꯧꯕ ꯀꯦꯞ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯑꯀꯤꯕꯁꯦ ꯂꯩꯍꯟꯗꯅꯕ ꯃꯗꯨꯒꯤ ꯑꯦꯛꯇꯤꯚ ꯔꯣꯜꯗꯣ ꯑꯩꯅ ꯂꯧꯖꯒꯅꯤ ꯍꯥꯏꯕꯁꯤꯃ BJP ki mirem na mai pak pasida party asigi Manipur ki president ke Bhawanandana BJP ki center ki luching basing amadi state asida leriba karya kata singbu thagat pa phongdorke सुकुइना ग्राउंड द अखोगी वर्क तौरपसी फनाम कुइरे अखोगी पार्टी की कार्यकर्ता सिंह थबक तौरीब मैम से प्राइम मिनिस्टर नरेंद्र मोदी की सरकार से अफब थबक तौर मैम तौबनी अखोदसु भोट खोमद करी याम लाइनसु थोकी BJP ki mirem na mai pakhan bagi damak Minister Biswajana Manipur ki miyam bu thagat pa phongdoki lonena English ngani kungani thoigi New India gi mangadu mongphong na halagani haibagi acho thajaba lairi haiki koina 2022 da New India ama semgone haibase kunga si mangphong ne haibada India gi praja khudi mangna khoi harau rongani haibase ai ge chet thajabani Bharatiya Janata Party na power da lakpa matam da koi soina maki cap chana hangani tawbadabu akoi northern gi lairiba apprehension aduga ki ba tungjungba lairiba punamak singcha koi gyan taminal na wari sagani cultural अखोई वैल्यू से सिची पुनम गांगना तौगनी हाइबनी मसिदा अखोई लेरिबा प्रजाना पांगखिबा पुनमक तु यावरब्रा अदुमाइना दुम अखोई मयामना खनरे lamdam asigi chawkhat thorang kya gi matang da thajaba kya pikhre adubu piram khiba thajaba sing asi thabakta uthorokpa duni miyamna khorangna ngaiduna leiriba camera person chungkham subhas kelorena paramjariba ai Ketrimayum Premchand Impact News Imphal Outer Manipur Parliamentary Constituency ki mikhal da mai pakraba Naga People's Front NPF ki mirep Dr. Lorho S. Foze nalamda masigi miyamna pamliba si karino habasi khangdoktuna thabak tawgani haina phongdokre Hiramasigi matang da Impact News ki news reporter RC Mangangcha amasung cameraman Namarakpam Bisorjit dagi report ama ngarang haidu ki batara tre suba Lok Sabha gi Outer Manipur Parliamentary Constituency ki mikhalda Naga People's Front ki mirep oikiba Dr. Lorho S. Foze Cherapati district ki manung chanba kainu kuldagini kumja lising ma samapun marfu mangada Don Bosco High School maudi class 10 pass tawul tungda makha tabo mai maching tamduna kumja lising ma ga samapun marfu humdoida Regional Medical College Imphal dagi MBBS pass tawki matam sangna ana layeng gi lamda thabak tawrum laba tungda tongan tungwa ma lup singi luchingba oina chu thau puramki masigi tungda kumja lising ani taramathoida politics ta khongda ba horuktuna hantak tara tere suba Lok Sabha gi Outer Manipur Parliamentary Constituency da Naga People Front ki mirep oina thorakhibani hariba mikhal asida INC gi K James BJP gi Honglim Chokhopau Mate NPP gi Thangmilen ki Ben NEIDP gi Asang Kasar JDU gi Hangkhan Pau Taithul NCP gi Angam Karung Kom amachung independent mirep oikiba Laikhan Kaipu ga lamba tongnaki Outer constituency ki oina punba voter masing lak nipal lising yang khai nipan subna kumapal leibagi manungda EVM da lak ohum lising humpuni thoi chatre chunma taret aduga postal gi oina vote chanipan ga kun yauna punna vote lak ohum lising humpum doi changwa gu taret phangki aduga mahak ki khwaidi ki nangnaba lamba oiriba Bharatiya Janata Party BJP gi mirep haulim chokopang mate dagi vote masing lising humdra ga humdoi chatret marfuga nithoi henduna mai pakhi Thabal District ki Deputy Commissioner dagi Mikhal gi mai pakpa gi certificate lawr batungda Dr. Lorho Foze na Mikhal asida chawna mai paklakpa asi lamdam asigi ching amachung tampaki miyamna ma punung si bibegi ni haina thakat pa phongdokhi MP oina wasak lawr batungda karamba thabakna ahanba oina tawgadagi haina Impact News na hangba wahangda Dr. Lorho na Manipur miyam gi apamba adu karino khangdoktuna thabuk tawgani haiki Dr. Lorho makhata na haikibada Manipur asi tongan bo phurup nifu gi mayada khunda duna leminariba phurup sigi marakta nungchina danaba amadi tongan tana bo honariba sing asi thamoi chui masi lehendana bo hona duna apunba ge saktam sagatna ba angam thakta honagani haiki mayam ge apamba karino mayam ge moina khawrang duna ngarib se karino habse ai hakna madu hana mayam ge damakta tawpini Manipur da akhoi jati bijati khaidana asmaina yamna communal divide mayam ama leiba habisi khoidagi akhoi pukning ashokpane maduna masi phanana bai damakta akhoi amana amabu khangnaba amana amabu nungsinaba amana amagi damakta lepi ba habisi ngamnana bai damakta aina mayam dasu
थबक सुगनी मखा ताना सिटीजनशिप अमेंडमेंट बिल असी नौना लेंगाक पायरकदौरिबा बीजेपी ना सोयदना पास तौगनी हाइना फोंदोकखिबगी मतंगदा इम्पैक्ट न्यूज ना हंगबा वाहंगी पाखुमदा डॉक्टर लोरहोना बिल असी कम्युनल ओइबना मणिपुर मियामना पामदे अफबसु नत्ते हाइबसी खंगले अदुबु करिगुंबा बीजेपी लेंगाक असिना मणिपुर मियामगी खलगा थबक तौरकलबदी बिल असी सपोर्ट तौगनी मसीगी ओना तेनब ओइना मियामगी अपामबगी मायोक्ता लेरकलबदी मतम पुम्बदा बिल असिगी मायोक्ता लेप्तुना लेगनी हाइना मांगना फोंदोखी मसिगुंबा सीएबी हाबिसि यामना कम्युनल इन नेचर नि हना अखोइना परसीव तौवे मसिदि अखोइ मणिपुर की मियोय सिंगिदमक्ता अफब नत्ते हना मयामना खल्लबनिना मसिगिदमक्ता अखोइना ओपोज तौगनी अदा करिगुंबा सरकारना मसीसी अखोइना अचुम्बसी अखोइगी दमक्ता करमाइना सोकपनो करमाइना फरिबनो फत्तबनो हाबसी अंडरस्टैंड तौबिरगा सरकारना मोइगी फिरेप्तु लेप ngamba लेरगदी मदोरगदी अखोइगी सपोर्ट से सम चथगनी मदो लैतब तारगदी अखोइना ओपोज तौगनी अमरोमदा चीफ मिनिस्टर नोंथोंबम बिरेन लुचिंगबा बीजेपी गवर्नमेंट गा मखा ताना नागा पीपल फ्रंट का चपमिनागद्रा हाइना हंगबदा डॉक्टर लोरहो एस फोजेना फोंदोखिबदा बीजेपी ने एनपीएफ की स्पिरिट खंगदबा हाइबसी लाइबक थीबनी मचिना मरम ओरगा पार्टी अनी की मरक्ता खाइबुंग ताबा ओइना उहल्ले अथुबा मतमदा पार्टी अनी की मरक्ता अफब मरी लाकनी हाबिगी थावजब वाफम थमखी hopefully with this new combination with the new alignment and the new setup of this new government with this election, I hope that there is a better understanding, and we hope that they will realize the need of building up good relationship with each stakeholder. हंदा पांगथोखिबा 38 सुबा लोकसभा मिखलदा इंडिपेंडेंट मिरेप ओइखिबा आरके सोमरेंद्र एलाइस काइकुना मिखलसदा महाकना माय पाखौदबा तारबसु महाकना वोट मसिंग लिसिंग मरफुगी मथक्ता फंगबा ngamkhiba asi mahakki oinadi chauna mai pakpa amani hairi ngasi imphal gi major khul da leiba Manipur Press Club ta pangthokiba paugi mifam amada saruk yaraduna RK Somerendra Elias Kaikuna hai Mikhalasida mahakpu sagat pikhiba singbu thagat pa phongtokhibaga loinana miyamna vote kahaudre haiduna ninghan nadanaba phongdokhi loinana lamdam asibo hena phaba amadi awonba khunai ama puraknaba mahakna tangsilakba thabak thoram singda miyamna makhatana mahakpu sagat pinanaba amadi punna thengna minanabasu apil tawki हंदकी इलेक्शन सिदा हाइकर अखोइना वान होनजबा अखोइ काउंसिल जबने ते कोइ एमएलए मिनिस्टर अदि पार्टी दोल याव होनते अखोइ इसामक तबा आई बहु पाम सिंह आलमन सिंह अदि मनपुर लेबा प्रजा म्याम जिदा पुन्न होना मिनर इलेक्शन जे 80000 मुसिका सिना कोइ माइ पाक कोइ नाजनि अदो सि पुन्न मकि क्रेडिट से आई प्रजा म्याम बिजनि प्रजा म्याम दम कन जे थैंक यू हाइजगे आई तसेना कोइ हंदकी इलेक्शन से माइ पाओ दे अदु दम दैनिंग नम सिले जते आई मखातान कन होनरगा आई नाइसिदमक्ता आई दमसिदमक्ता कन होनरगा आई and I have all the work about measuring so supporters now I wish now I'm seeing so but my power there ningan na to bigan atheng na to me be to min laga hena pa ko na machine na pa ko heng de ko min de se lugar kai awat pa legi ke to sikit pana min ga to na sin min se kai me ai jene Lok Sabha Mikhalda Mai Paglakhraba State Asigi MP Anibu Manipur Pradesh Congress Committee MPSC gi President Gai Khangam amasung Party Asigi Mirep Oikhiba Onavakishore IAS na thagat pa phongdorakle Lengak Paidiba Party gi power misuse, mass bribing, amasung aki akhang marakta Congress ki mirepta miyamna yamlaba vote pirakpubusu thagat pa phongdokli. Free and fair election oiramlabadi Congress na chauna mai pakani haina gai khangam na phongdokhi. Congress Bhavan da Paumi Singa unabada gai khangam na Tara Taredlak Suba Lok Sabha Mikhalda Lebak miyamna thazadaba mawngda BJP na ka hena mising yamna karakpada angakpopoi. Miyamgi apambagi matungina mihut khanbada yaningdaba leite harau yari tawbatabu thazabadi watna thokli haiki Miyamna party asida thamliba thazaba sing mangdanaba makhatana lakadoriba mikhal singda kanna honaduna chauna mai pangnanaba angamba thakta honakhigani haina mahakna phungdokhi Outer parliamentary election da thazadana party asigi mihutna vote nemna phanglakpagi matangda pawmina hangba wahangi paukhum piraduna gai khangamna boot capture amadi mass Rigging Chathakibana, Congress ki mirep sonba mankibani, tasengna sonbadi natte haike. Mahana makha taraduna BJP amadi NPF ki candidate sing buchauna sagoli bala laulup singna, magi candidate ki damak boot capture amadi mass rigging Chatharam Drabadi, Congress na chauna mai pakani haike.
threat and intimidation aju phawda phangai be vote se ai nga punga imni adu mate praja sing congress party nungsi haibese mayik la tai na jabali ama borusu ama bo kare election commission ka gare ni declare tore maramaduna outer kare candidate haja batare dr lorho amati inada kare ba dr RK Ranjan nokai ani bakpu Congress Party की तरफ तकी कोई पुनः की तरफ तकी कोई congratulation पिजरी मणिपुर की स्वार्थदा लेवा के इंटरेस्ट मणिपुरी कोई की इंटरेस्ट सोई सोई दरा थबक मतिंग थोक पंथोक पा ngambyu हाइदना आई बेस विशेष पिजरी Pawi Singa Unaba Adida Saruk Yakiba Congress candidate Onava Kishorna Chahi Asigi February Thadagi Mirep Oinanaba Sim Sarakiba Telaba Matam Asida Miyamna Nuksibiduna vote Masing Yamna Panghanbada Tagat Bafungdokli Lemhoriba Punsidasu Hanbalaitana Miyamgi Maruina Inkalakliba Naharol Singi Hiram Kayada Togdang Logani Loinana Mahakpu Chawna vote Panghana Bahonabada Achoba Togdang Lokiba Congress Kiluching Basing Amadi Thomi Singh Basu Tagat Bafungdoki Tien graba matam February dagina aina public life da rajniti da laiba matam sida Manipur gi praja punamakna yahaku nungsibiduna amasung aingonda thajabiduna yam graba vote masing pibirakpase masi praja sing punamakpu maruaina naharon satra satri sing punamakpu yahakna aigi laman tonsinjare punsi ki wana singba ngamroi da badu malaman tonsinjare haina tumai tauna yi thamjage matung da su aige lemhori ba punsi sida manipur gi praja singi maruena naharon singi horklebe singi hiram kaya da ai thodang logjage Bosem Amadi Kosem Nasinduna Pangthokliba examination singi question setter, question modulator, Amasung head of examiner, Oiduna confidential gi tabak thoram tauriba Oza Singna, Lanai coaching center linkatpa Amadi center sing the Lyric Tak Pachatpa Asi, Tingadabani Haina Mahiroi Lob, Desam Amadi Ems Nalenga Kipugning, Jingsilakli. Hiramasi matang dangasi sagol bandalaiba Desam gi office ta, Desam Amadi Ems Nasinduna Pangthokiba Paumi Singa Unaba Amada, Desam gi Secretary General Sital Oinam Nahai, Matamamada Lamdam Asida examination da Mahiroi Singna Chatharamba, Mass copy gi Tabak Adu Lup Kayana Thingbadagi, Ngasidi, Karamakaidi Hantaraktuna, quality labor Mahiroi Kaya Thorak Pahurakli. Adubu, Handak Bosem Amadi Kosem gi examination sing the confidential work pariba Oza Singna, Sendan Lambi Amo Oina Lanai coaching center linkatpa Amadi, Tongan bu coaching center sing the Chatuna examination da Hanglakadaba question sing exam amangda Mahiroi sing da Kanganbagi Chatnabi Amalakli. Masigi Sarugama Oina Chahi Asigi Kosem na Lauduna Pangtokiba, higher secondary exam gi English subject asigi question adu Lanai coaching center amada Pangtokiba mock test amada Hankiba question singa manaba kaya yauramle. Hariba question adugi matang da loop ani na makhata na thigaluba matamda question adu Singjamaida laiba Tony Coaching Center hainaming thonba Johnstone Higher Secondary School gi oza amana chalaiba oiramki. Maramasana mari lenaba Bosem Kosem amadi Education S na hiram asita mityeng changadabani loinana Tony Coaching Center asisu question asigi matang da chapchaba ama khangdriba fauba loop ani na athingba thamle haiki. Board amadi council gi confidential pariba question setter oriba oja singi maraktagi oja khara oja gi ethics ngaktaba oja khrana makhoi gi coaching center singda mahiroi masing hena yamkhlaknaba makhoi gi senda lambi hena fagalnaba gi damakta khanduna aikoi gi asigumba board amadi council na hanglakadoba question sing asi wahai wata thaidok thaijin onthok onsin tawraga hangamba amadi suggestion na pirambagi thawong sing asi chatharambani thuba matamda directorate of education S amadi marilena authority singna asigumba confidential oiba oja singna tongan ba coaching center singda satuna coaching tawba amadi masaki oiba coaching center sing linkatpasi khudaktagi thingadobani amadi lona nam hadana salamba oja singi mathakta action lawna nabi damak masiga sanaba provision ama singudobani haina desamadi aims na mailena basingi puning singsinjari Matang size break ama luzage break matung da saktak che amadi mapung phaba certificate paidabata natana clinic ama All India Students Federation AISF Manipur State Unit na matam pumbagi oina thingzin khibagi pau amadi Manipur amsung malim gi tongan bei pau sing puduna laksage impact news summit yeng taduna lebio mayam amukha na taram nokchari bulletin asiki makhata ba pau miyam da pisari
Saktakche amadi mapung phaba certificate paidabata natana registration tawdana niyomgi wangmada yumban baga mari lenaba laina layong yauna ana layeng kaya chatharamba clinic among asi All India Students Federation AISF Manipur State Unit na matam pombagi oina thingzinkre BT Rota leba Unani Health Clinic Sexologist Physician Hainaming Tonba Clinic asina haukiba chahi Tara manga sida lamdam asigi miyam da namthak tawduna laklaba fawbada mari leinaba singna mityeng changlamdaba laibak thibani haina AISF MSC gi State Secretary KH Rameshwarna fongdokre Rameshwarna fongdorakpada clinic asina miyam da chezai chaiduna namthak tawre haiba wakat sing lakpadagi changsinduna yenglubada masana masabu clinic asigi doctor ni haizaba Bihar gi Kaimur district dagi Bandhu Sheikh amadi Kiamuddin masagi saktakche amata paidana leiramkhe Makhatana wahang chathabada namthak tawbani khanglakpada natana clinic manungda leiramba hidak sing price level naplamdaba amadi mayai kaba nisa yu amadi ganja sing thengnakhi Makoina fongdorakpugi matungina Imphal da khaktanatana Senapati amadi Churachandpur gi mafam singda makoigi clinic sing hangli amadi Masjid Road laiba Azad Pharmacy dagi makoina hidak sing asi lawi haiba khangbangamle haike Clinic asidanatana sasinaba saktakche paiba amadi register tawdaba clinic kaya leram khigani haibagi thazaba leibana mari leinaba Ayush department na athuba matamda mityeng changbiyu loinana mapandagi lakpa miyoi singna namthak tawduna lamdam asigi miyambu apangba sitiba thawong sing asidagi miyamna mikap thokpa matam yaure haike Mapandagi lakpa miyoi singna su asigumba natai chadaba thawong sing makhatana chathadanaba mahangna cheksenwa thamlakli Matung taba clinic mayam akhoi sengum saubudong akhoi saugalakpasi akhoi AISF Manipur State Council maikadi akhoi nungai da phongdoi loina na akhoi na hena nungai jadribadi akhoi hairiba clinic asida akhoi advertise tawba akhoi cheyen ba akhoi samna kan akhoi magi staff ama khakna akhoi staff ama khakna akhoi lambi da akhoi cheyen matung na ngasagi hairiba mioy sina su last 3 days ki matung da akhoi patient na check tawba changa kan sida liba nupa akhoi class 10 ju pass tawdaba nupa sina akhoi patient je akhoi check tawba akhoi yengba akhoi thengnabadagi maroina hairiba keno se akhoi changsala kanda drive se akhoi tawba kanda se khudung thiba nataba mayam akhoi u phangbani maram aduna khudak asidagi akhoi Unani clinic se akhoi AISF Manipur State Council na pungthing thingjanjare loina na Manipur gi mafam Tongan ba veterinary dispensary singi matik chaba staff amadi building laitaba asina Manipur gi manung hanjin ba mafam singda khudakta sa yenda narakpa matamda khudongchadaba kaya mayoknari haina veterinary department ki director Dr. Hais Chawbana fongdorakli wafam asi handak Manipur gi mafam kharada san iroi amadi yen nganu kaya sire haina media da yaurakhiba adugi matangda sanjen thongda laiba veterinary department tangasi pangthokiba paumi singa unaba amada haikibani Director Chawbana Makhatana haikibada numit kharanigi mamangda Bisnupur district ki manung chanba wangu amadi kumbi gi akoibada san sibagi thogdok ama thoki adubu thogdo adu department na matam chana changduna sa san pumbatika thadokpadagi ngasidi san siba leitre thogdo adu gi matungda None district ki Nura Thilda iroi kunlom sibagi pau adusu department na ngarang dagi mafam aduda chatuna nariba anaba asi hemorrhagic septicemia khau pomba hairaga khangnaba sa sanda naganba anaba amani haiba khangbagamle loinana makhatana ataida narak tanaba cheksel thorang lokhat bahore amadi Kamjon district ki mafam kharada lamlaki uchek amadi yen khara sire habagi pau lakpadagi ngasi ayuktagi department ki mayai miyoi sing thazan khre hairi Financial constraints na maram moidna koi infrastructure si khara phatre veterinary department ki khara manung hanjinba koi building leitaba keno phau institution su mayam ama leiba manpower gi shortage su leiriba adu somehow koi anakpada leiba amana sangama leitragadi mathangi leiriba office tuna ni do yengsillo haibani singbu so koi dum arrangement su tawje aduga staff shortage ki kai ama si koi field assistant doctor si lawrak da si yam sang sai kuntra muksur kadore Veterinary Department ki Joint Director Administration Dr. NG Ibotombina Makhatana hai hauzik asi sabagi chang hengkalakpa amadi nongchutha haurakpa matamni matamasi yumda yokpa sa sansingda makhal kayagi laina naduna siganba matamni
Maram asina sa san loiriba miyamna yumda loiriba sa san singbu matam chana tika thadoknaba honabiyo. Department ki maikaidagisu matam pumnamakta miyamgi mateng pangnanaba sem saduna leiri. Loinana sasan loiriba mipum khudingmangna sasan aduga chanaba insurance policy amamam yaubiyu masina karigumba sasan aduna sikhiba matamda mapusingda kanaba kaya pigani haiki. Blackwater si ngakthok nanaba koi department na sahi kudingi koi ge vaccine si masing wanana hen masing boba koi depo koi reserve tawna thambani aduga department na khwaidigi maruin lokotpa hariba Blackwater digi FMD ICC ngakthok nadumta eradicate tawna bangta koi ge free vaccination si tawbani adana ngasagi sometimes koi ge communication gap khara laigipa adigi farmer singasu makoi ge thabaga chinba mayam ama laibidigi koi ge department sing chiga tied up tawna vaccine hegik tika thadokpa sigi importance si koi ge mayam sing sina awareness kaitang watba lai masimang nani hariba lena sing se koina department na kanna ngakthok nanaba eradicate tawna honoba da khara drawback oibase Imphal East ki Porongpat Police Station ki manung chanba mafam amada mapuroibana mahak ki loina bibu kerosene haizillaga mai thaduna hanana bo honarambadagi hospital da nupi adu layeng duna leibagi wathok ama lakle thaudoga si chahi asigi March thada wangkhai puja lampak ta leiba yumlembam Thomas ki yumda thokibane thaudoga sigi matangda masagi chahi tarataruk khakta ngairi bi victim oiribi nupi asina paumi singda hai chahi asigi March kunmanga da mahaki mapuroiba yumlembam Thomas chahi taramapan apokpa laikhidraba sanjoina nupi asigi mabungi phone tumina puraga lai haibagi wahauda marai yetnakhi marai yetnarambadagi Thomas na mahakpu kerosene hezinduna mai thaduna hananabu honakhibani haina nupi asina maral sikhi law khong batabadagi imung manungi miyoi sing matam chana changlakpadagi sibadi sihokhidre adubu maina chakhiba aduna maram oiraga Jennings Hospital da pukhatuna layengkhi adubu mafamadu da layeng ba ngamdabadagi Siza Hospital da hojik fawba layeng lakhibani haina phongdorakhi thaudogasigi matangda nupi gi apokpana Imphal East Police ta wakat khre hairi aigi nupana ko iyamba gi phone horan ba asidi iyamba gi phone manle haiba manana te hai display kai baga magi phone pic pase ai khange haiba adudegi manana te nate haraga imanabi singna pirapani aseng ba hayo da ai nungsire de haraga man hoi mani haiba aina piring ai degi mi gi pot chai huran raktaba ai khoi huji ti yum de si changpham le ro aina ha adudegi mana samai ai yum chat ke aduganda lan le khot le hairu ge haiba adudegi lakpasida mana kerosene hai lore aduganda imang de lebraganda hai jin la etugan mai tharaga ma chen khare Nakalamurom da Thomas ke pokpi mama yumlembam ongbi babita na phongdorakpada mahakna yausang loiba numit ki laikai da pangthokpa kumhai yinglingai matamda mahak ki machanupa na phone tawraktuna yumda changla u haina kaurakhi matamadu da mahak ki mamong nupi adu thabal chongba chatke yadabagi mapuroibaga saunabada mathanta mai thajin jai haiduna soktuna yumgi thongal da leiramkhi khudakta mahakna mamong nupi adu hospital da pukhatuna layengkhi hairi sports yenge manung se sida ina phone tawe ko ma isan pada moi phone ma paira me ko pai sa ina elina na bani tholo ma mai sports ma pham de le elina pu tho thol o hai hoi thol age hai ko isan pa na phone tore ima elina ru mai na po e hai ka de bu de po i ba kai hejali nu hai ko ai su khangdam na ko adai de isan pa se chen thoro ima elina ru mai na cha yam thun lo doctor da pu da ya ru hai ai si chen chal e ba chen chal ko se elina si yum de gi thola ga leirak tu da lepam me ba ko mama ai doctor da pu bi yam sare hai jen hosan da pura kan da mai indhan na ba hida khara ha be kai do bodun hai ai do hosan da ai chin khara di thirame ko thirame hai di e stop ko khai bini harame ko adregi mana se dum khumme ko du mana Pedagogy and Assessment Tool haiba hiramda numit humni chupna chathagadaba workshop among us hawdokre Science Faculty singi oiba workshop asi University and Higher Education Department Government of Manipur gi mating makhada GP Women's College ki amadi DM College of Teachers Education natpunna khursamnaduna DMCTE loishangda chathaba hawkibane workshop asigi convener gi thawpuriba DMCTE gi Assistant Professor KH Dinesh Kumarna Anobawa Mayol oina curricular reform teaching amadi evaluation pattern singda ahongba lakpana oja amadi mahiroi singi marakta ahoba laitanaba workshop asi pangthokpani haiki
Haukiba chahisingda lairik takpaki niyom asi one-dimensional approach haibadi lecture method ta yumpham oiramlabasu ngasidi student-centric approach method ta ahongba lakpana oja singnasu mamangai da leiramba method sing hongtokpagi tangai fadaba lei haiki. यामने के ना हाइबा अमत नदे के ना उदासिंग कोई ना ताकते बंगा बगे दुम बस ट्रेन तो लेते तबुदो को कोई सामना आई सामना कदे फ्रेंड बरका यार का दो आरपी कॉलेज की for the last some years we have been associating with the NCRT and we have been associating with CRSC Council ACRT and others in this regard question ka minus semba ka micro curriculum exchange program se हम कोई यावजरे Taratret Suba Lok Sabha Mikhalda BJP na seat chahumga ahum phangduna amuhana lengak semna ba thorang tawkre Congress na seat yangkai nitoi pangli Election Commission of India ECI gi matungina apunba chamnga nifunithoi leibagi manungda BJP na seat chahumga ahum phangkibani loinana BJP na luchingba NDA na apunba seat chahum yangkai mathoi phangki nakalamramda INC na luchingba UPA na apunba seat marfudra phangli ngarang dagi hauna chatharakiba mikhal gi vote masing thibagi thabak ngasi nongthil loichankre Manipur Library Association Malagi ngasi kuntrani thoi suba foundation day gi thoram pangthokre BT Rotalaiba Manipur Public Library da pangthokiba thoram aduda Manipur University of Culture gi librarian Dr. T. Hayes Khomdon Manipur Library Association gi president Kangjam Chawba yauna miyoi kayana sarukyakhi Malagi Foundation Day aduga mari leinana association asigi secretary White Ticket na haikibada kumja lesingamaga chamapan marfu taret ki me kunmari da hogdokiba association asigi mitiyang makhada lamdam asida library gi iho ama sagarna ba honna ba thabak thoram kaya ngasi fawba pangthoktuna lakli association asigi mitiyang makhada school amadi college kaya da awareness program yauna tongan tongan ba program kaya leptana pangthoktuna lakli haina secretary asina thamlakli स्कूल अरगी क्लब सिंगदा अखोगी अवेयरनेस प्रोग्राम चतना अरगी पेंटिंग कंपटीशन अरगी एशे कंपटीशन मैम अदुम अखोई पांगथोक जरी मसी अखोगी राजा रामहोल लाइब्रेरी फाउंडेशन कोलकाता की मखादा स्पॉन्सर तौजबा अदुगुमलबा अखोगी स्कीम अमा खंगनी मसी अदुम सही चुपगा अखोइना मलाना सिंजदना अदुम लाए मलागी नुसिजरबा अखोई अहल लमनसिंग मलागी मेंबर सिंगना यामना कोऑपरेशन पीबीबा अमदी मसी पुनमक मोगी कोऑपरेशन की मतुंगिना अखोइना सिनबा ngamjabani Humanity and Environment haiba thimda Manipur dagi cyclist Philem Rohana mathang tha Jun tarani thoi dagi Kashmir dagi na Kanyakumari fawba cycling awareness drive chatlagani hairi ngasi nongthel Manipur Press Club ta pangthokiba paugi mifam amada Philem Rohana hai Jun tarani thoi dagi chatkadoriba mahaki cycling awareness drive asi Ministry of Drinking Water and Sanitation gi makhada Greater Noida gi Sarda University ga khutsam naraga chatkadabani loinana Kashmir dagina Kanyakumari fawbagi khongchat asigi manung channa khungang amadi manung hanjin ba mafam singda thaknanaba ising asi ningthina phangba ngamlibra haiba adugi report amasu lokhatlaga documentary oina puthongna ba pandam thamli haiki मरुइबा राइट से चटपे मरम से कइनो हाय गाना हदक से कोइ से स्लम्स गुम्बा आउटस्कर्ट एरिया गुम्बा जुचादा मफम सिंग से कोइ साइकिल थोर चलगा था अहुम खाइ चंगना कोइ मोइसे कई वाटलिगे करी दरकार लेलिगे इसिंग थप फंगनिरा फंगदिबा सिगमना चिंबा कोइ टाटा मयाम मा ऑडियो विजुअल यार कोइ डॉक्यूमेंट्री फिल्म ओइना तुमाइना कापि हाबगी प्रोजेक्ट अमदा मिनिस्ट्री ऑफ ड्रिंकिंग वाटर एंड सैनिटेशन नि मखाला ओइना तौगी खनबगी सिगी राइट से चाचबने Directorate of Health Services Manipur amasung State Environment Health Cell ani napunna sinduna ngasi MG Avenue da Hotel Sangai Continental da heat waves and effect on health haiba hiram da nomagi oiba workshop ama pangthokre ngasi gi workshop adu da Health Services ki Director Dr. K Razo Medical Directorate ki Additional Director Dr. K H Sasikumar Mangang RIMS ki Department of Chest ki HOD Professor N Tombi amadi Manipur gi tongan tongan ba primary health center singdagi MO singna yauna miyoi kayana sarukyakhi Imphal West Commando gi team na ngasi su Thangal Bazar amadi Pauna Bazar da leba hotel singda thiba humbagi thabak chathakre Imphal West ke additional SP operation A Ghanashyam Sarma gi meeting makhada thiba humbagi thabak adu ngasi numit yung bamatung pung 12 ga minute kundagi pung amaga minute kun manga fawba Hotel Avenue Hotel Niran Lodge Polo Inn
Hotel GM amadi Hotel Embassy da chatakhibani. Thiba humba aduda Hotel Embassy dagi nupa ama amadi nupi ama phagat khibaga loinana makha taba wahang pahon chathanaba City Police Station da sinakre hari. Amaram the Imphal West District Commando Team Amana Lokhat Pachaksal Thorangi Manung Chanat Thangal Bazar gi Dharmasala Ngari Gali Ima Kaitel Amadi Alu Gali da Thibu Humbugi Thabak Chathakre. Imphal West ke Additional SP Operation A Ghanashyam Sarma gi Meeting Makada Ngasi Nungtil Pung Manga Dagina Mangaga Minute Yankai Fauba Chathakiba Thibu Humbugi Thabak Aduda Miyoi Chamaga Marfu Verification Chathaki. Maduda masagi saktak che sudaba miyoi tarani thoi phagat kibaga loinana makha ba wahang pahong chathanaba City Police Station da pukre hari. IZAR South ki makha da laiba Assam Rifles Battalion gi kangbu amana khulai lalon bani haiba machil manau ani khulai ga konana phare pharaba machil manau ani adu KN Angdum Jahi Nifu Humdoi amasung D Madun Jahi Kunmanga apokpa di Tomba Kudai Kunaudagini. Impact News na Pangba Pauda Kakching Garden gi akoibada khulai khursinagadaure haibagi pau phangbadagi Assam Rifles ki kangbu amana thasigi haukiba tang kunithoi dagi operation chathaki. Operation chatharingai talakadada Maruti 800 car ama chingnaningai oiba mawangda thorakpadagi khamlubada angdumna pistol ama udlaga chenki. Assam Rifles ki kangbu aduna tanaduna nupa adu pharaba matung car aduda tonglakhiba madan su phaki. Makoina phungdorakpagi matungina manak nakpada laiba culvert amagi makha dagi AK-56 rifles ahum magazine ahum pistol ama phangbangam ki hairi. Jiribam District ki Mahairoi Singbu Thizin Humzin Bagi Lamda Kanaba Pigadoriba Atal Tinkering Lab Ngasi Jiribam Higher Secondary School da hangtokre. Laboratory ado RK Sanatombi Vidyalaya Jiribam gi Principal Oriba S Maniton Singh na hangtoktuna Mahairoi Singh da khutsinake. Laboratory hangtokpa aduga mari leinana S Maniton na matam kuina ngairakpa project asina Mahairoi Singh da yamna kanaba piragani. Practical amadi theory gi khenaba adu Mahairoi Singh na khangbangambagi mathakta lawsing kaya puthoktuna mahai gi thak wangkhat hanbada natana miyam da su kanaba piba ngamlagani haike. Thoramadada EduLife India gi director yauna Mahairoi Singh amasung miyoi kayana saruk yaki. Housing asi nongmagi sanabagi pauda. Hero Second Division League Final Round gi match samada Hayang Trau FC Kwakaitel amadi Chinga Weng FC Aijol na lamba taunaragani. All India Football Federation gi meeting makhada chathariba Hero Second Division League Final Round gi Hayang Kumanlampak Sports Complex ki main stadium da Yumbu Oriba Trau FC Kwakaitel amasung away team ama Oriba Chinga Weng FC Aijol gi aroiba anigi match asigi mangoinana ngasi Kumanlampak Sports Complex ki main stadium da pangtokiba paumi singa unabagi thoram aduda Trau FC Kwakaitel gi maikaidagi Football Club asigi CEO T Fulen Mitei team asigi manager L Ibomcha assistant manager KH Subhas Chandra amadi Imphal West District ki SP Jogesh Chandra Hawizam aduga Chinga Weng FC Aijol gi maikaidagi team asigi manager Anand Gurung amadi physio Colrin Sanga Rokum Anina Sarukyake. Hayeng Mayok Nagadoriba Tim Ani Asana Mats Manga Sanakrabagi Tungda, Trau FC Kwakaitel na point tara mga aduga, Chinga Weng FC Aijol na point mapan panglaga lady. Hayeng Mats Asi the Trau FC Kwakaitel Maitiba Nang Labasu, Hero Second Division Leki Champion Oibagi, Kongpam Amachet na Lepkre Hari. We have already qualified for I-League with one match to play. So even if on the adverse side, if we lose tomorrow's match also, we are true to the I-League, but we will give all-out effort to maintain our winning streak, and we will complete the second division I-League this season with style, because all the matches we will try to win, and our boys are motivated and they are doing very good, and hopefully taking advantage of our home ground,
we will try to dominate tomorrow's match also. Kunmathoi Suba Challenge ka Veteran Football Tournament ta KVFC 1000 semi-final changre. Ngasi mapal kangzaibung da sanakiba football tournament asigi ani suba quarter final gi match adida KVFC 1000 na UVSA Thangal team Jazingbo Panjal Mari amada maithiba pibangamke. Chathariba Veteran Football Tournament asigi semi-final changkraba KVFC 1000 gi sanaroi Jadupui na Match ki kontra nipan amadi nifumari suba minute sing da panjal ani aduga N Itochana su match ki nifu nithoi suba minute da panjal amaga chankibaga loinana UVSA Thangal team chazing gi sanaroi W Provina Masamathanta match ki konmathoi suba minute da panjal amaga chanki Tournament asidagi mapanthokraba UVSA Thangal team chazing gi amatangairaba panjal aduna match ki tara nipan suba minute da M Noren na chanki Awang BOC da leba hotel Fawibina ngasigi match asigi man of the match takiba KVFC 1000 gi sanaroi T Leipu komda trophy ga loinana sale gi mana lupa lasing amapiki Salai Holdings Private Limited ki sentang makhada Manipur Veteran Football Association na senduna chathariba tournament asida tim kunmathoina league round da lambat tawnari tournament asigi 3 quarter final match da NCVF Rachanpur amadi Pupu FC Pungdongbam ania lambat tawnaragani Bolero FC Bamon Lekai mga suba VSO Trophy Football Tournament ki final changbangamkre Khongjom Circle Veteran Sports Organization na sinduna tha asigi amadagi Tekcham High School gi sanabung amadi Tekcham Kangjebung Jingtham Sapam amadi Sangtel Sanabungda Chathariba Football Tournament asige ngasi sanakiba ani suba semi final gi match da Bolero FC Bamon Lekai na Tangkhul FC Tekchambo Panjal manga anida maithiba pibangamkre ngasi gi match adada maithi horaba Tangkhul FC Tekcham gi sanaroi Tomba amadi MD Sahidur na match ki ahum suba amadi taramari suba minute ta thangna na goal chanduna ani shinoda mangjil thaduna chatke adubu Tungda Bolero FC Bamon Lekai gi sanaroi singna yamna cheksina sanarakpadagi team asigi sanaroi jiteshwar na match ki taranipan Sobhana match ki kontra mapan nifumapan yankai nithoi suba minute amadi Falguni na match ki yankai mapan suba minute ta thangna na gol manga chankibadagi match adu Bolero FC na Tangkhul FC bu Panjal manga anida maithiba piduna final changbangamki Taramapan Suba State Level Sub Junior amadi Junior Wushu Championship ki overall champion CWI Brahmapur Nahabam na oibangamkre. Ngasi Kumalampak Sports Complex ki Wushu Indoor Stadium delusion kiba championship asigi achamba thoram aduda ADB PWD gi Project Director Joy Kumar, Sai SAG Imphal Center gi in charge Dronacharya Awardee Elibomcha, Salai Holdings Private Limited ki Vice Chairman E Brozendro amadi Wushu Association of Manipur ki President M. Biramani Galuinana Association asigi masak nairaba miyoi kaya na sarugyake. Chathakiba Championship asigi Taulu Masanada CWI Brahmapur Nahabam na champion aduga Sai RC na ani suba mafam kanbangam kibaga loinana Sanda Masana dana Sai RC na champion oibangam kibaga loinana Bisnupur District Wushu Association na ani suba mafam kanbangam ki. Championship asida Imphal West District Wushu Association na best discipline gi mana lawangam ki. Thasigi kunmathoidagi chathaba haukiba Wushu Championship asigi overall team champion na CWI Brahmapur Nahabam, first runners up na Sai RC aduga second runners up na Imphal East District Wushu Association na take. Wushu Association of Manipur gi meeting makada chathakiba championship asida CWI Brahmapur Nahabam Imphal East District Wushu Association, Imphal West District Wushu Association, UWA Yaripok Sai RC, Bisnupur District Wushu Association, District Wushu Association Kakching amadi District Wushu Association Thawaldagi lakpa nupamacha amasung nupimacha sanaroi chama yankai tarukna sub junior amadi junior gi tongan pamasana singda athoi ahen tanaki.
Nipan suba mangsa tabam ibo yaima amadi puinabati memorial chahi yankai amadi humfugi league kam knockout kendra wise kang tournament ta oinam kendra kangkhot mai pakre Chatharakliba kang tournament asigi ngase sanakiba nipan suba league match adada oinam kendra kangkhutna singjamai kendra team B kangkhut pu panzil kunmanga mapanda maitiba pibangamke Chingzamai kangkhutna sinduna chinga thakta leiba kangkhut asigi kang sangda chatharakliba Kang tournament asada kangkhut tarani thoina group mari thokna khaidokhtuna saruk yari tournament asigi hayeng sanagadaba mapan suba league match ra thangwaiban kendra kangkhut amadi wangoi kendra kangkhut anina lamba tawnaragani China gi Chengdu da lakliba August nipan dagi taranipan fawo chathagadoriba World Police and Fire Games 2019 da saruk yanabagi dama AR Archery team gi miyoi ahum khalakpada Gurumayum Robert Sharma yaurakle thangwaiban polem lekai dagi Gurumayum Robert Sharma hauze Central Service Assam Rifles talaibani mahak mamang da USA gi Los Angeles California da Pangthokiba World Police and Fire Game 2017 da gold medal ahum laurakpa ngamkhibani loinana Nordic Olympic Games 2018 da gold medal ani laurakhibani Arab the bulletin asagi headlines amu namyam da thamzari Loktak the Lake City Sabayawna State asida tawgadaba machang oiba thabak manga Inner Manipur Lok Sabha seat kidamang mai paglaba Dr. R.K. Ranjan Singh na Impact News da phondorakre Outer Manipur Parliamentary Constituency gi mikhal da mai pakraba NPF ki mireb Dr. Lorho Fozena lamdamasigi miyamna pamliba si karino khangna thabak tawgani haina phondokre Mikhal da mai pak hawdaba tarabasu vote masing listing marfugi mathakta phangba ngamkhiba haibasi achauba mai pakpa amani haina RK Somerendro Allies Kaiku na miyam bu thagatba phongdorakle Taratret lak suba Lok Sabha mikhal da mai pakla kraba state asigi MP anibu MPC asigi President Gai Khangam amasung party asigi mirep oikiba Onava Kishore na thagatba phongdorakle Amasung Bosem amadi Kosem ge examination singi question setter, question modulator, Amasung head of examiner oiriba Oza Singh na Lanai coaching center linkatpa amadi center sing the lirik takpada ating bathambina ba Desam amadi Ames na lenga ki pungning chingsi